ꯅꯣꯡꯃ ꯀꯧꯕ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯆꯠꯈꯤꯕꯅ ꯉꯁꯤꯗꯤ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯊꯥꯕꯨꯝ ꯃꯁꯤꯡ ꯁꯨꯔꯛꯂꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯗ ꯇꯥꯔꯦ꯫ ꯑꯍꯤꯡ ꯈꯔ ꯌꯥꯔꯦꯛꯀꯗꯕ ꯑꯣꯏꯕ ꯃꯔꯝꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯈꯔꯗꯨ ꯃꯥꯂꯪꯕ ꯃꯥꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯒ ꯒꯥꯔꯤꯗ ꯍꯣꯟꯀꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ꯫ "ꯑꯆꯧꯕ, ꯅꯪ ꯂꯣꯏꯔꯕ꯭ꯔꯥ?" "ꯂꯣꯏꯔꯦ ꯕꯕꯥ." "ꯐꯔꯦ ꯐꯔꯦ, ꯉꯜꯂꯤꯉꯩꯁꯤꯗ ꯂꯩꯍꯧꯕꯅꯁꯨ ꯐꯔꯦꯗ꯫ ꯍꯣ ꯍꯥ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ." ꯄꯦꯛ ꯀꯥꯏꯗ꯭ꯔꯤꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯁꯅꯥꯃꯥꯁꯨ ꯇꯍꯥꯅ ꯊꯣꯛꯂꯛꯏ꯫ "ꯌꯥꯏꯃ, ꯁꯦ ꯁꯤꯁꯨ ꯑꯃꯨꯛꯇ ꯍꯥꯞꯈꯣꯁꯦ." ꯃꯥꯂꯪꯕ ꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯂꯒ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ꯫ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥꯅ ꯑꯃꯨꯛ ꯀꯧꯔꯤ꯫ "ꯑꯍꯩ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯤ ꯅꯈꯣꯏꯕꯣ?" "ꯇꯞꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯁꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯇꯍꯥꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯅꯪꯕꯣ." "ꯃꯣꯏꯕ, ꯑꯥꯗ ꯂꯩꯕꯁꯤꯗꯤ ꯀꯅꯥ ꯂꯩꯁꯤꯒꯦ?" ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯌꯥꯏꯇꯝꯕꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯃꯤ꯫ "ꯃꯥ, ꯇꯌꯦꯜꯁꯨ ꯂꯥꯛꯀꯅꯤꯅ ꯇꯥꯏ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯁꯨ ꯌꯥꯅꯤꯗ." "ꯑꯍꯩ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ. ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ. ꯅꯨꯄꯤ ꯑꯃ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏꯅꯦ." "ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯃꯥ ꯇꯌꯦꯜ ꯑꯃ ꯂꯩꯖꯔꯁꯅꯤ, ꯃꯥꯅꯁꯨ ꯍꯔꯥꯎꯖꯅꯕ." "ꯍꯣꯏꯅꯦ, ꯐꯒꯗꯧꯕꯗꯣ ꯑꯃ ꯍꯦꯛ ꯌꯦꯡꯉꯁꯤ." ꯃꯇꯥꯡꯁꯤꯗ ꯁꯂꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯃꯧ ꯑꯇꯣꯝꯕꯤꯒꯔ ꯀꯩꯅꯣ ꯂꯩꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦꯅꯦ?" "ꯐꯔꯦꯁꯦ ꯃꯣꯏꯕ, ꯍꯣꯔꯦꯟ ꯌꯧꯔꯒꯅꯦ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯅꯤꯡꯊꯤꯅ ꯇꯥꯟꯅꯔꯒꯦ." "ꯍꯣ, ꯐꯅꯕ ꯍꯦꯛ ꯁꯤꯟꯅꯔꯝꯃꯨ." ꯇꯟꯖꯥ ꯆꯥꯅ ꯃꯅꯥꯎ ꯏꯔꯩꯒ ꯂꯣꯏꯅꯅ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯌꯥꯏꯇꯝꯕ ꯌꯥꯝ ꯃꯨꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯂꯤ꯫ ꯆꯨꯝꯅ ꯌꯦꯡꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯉꯥꯎꯕ ꯃꯥꯂꯩ ꯑꯃꯅ ꯍꯨꯝꯂꯛꯄꯗ ꯂꯤꯔꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯃꯧ ꯏꯕꯦꯝꯃꯗ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥꯅꯁꯨ ꯍꯥꯏꯔꯛꯏ꯫ "ꯕꯦꯝꯃ, ꯂꯥꯛꯎ, ꯇꯞꯅ ꯂꯥꯛꯎꯀꯣ." ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ꯫ ꯃꯃꯧ ꯑꯍꯜꯒꯤ ꯃꯁꯥ ꯈꯔ ꯑꯗꯨ ꯁꯅꯥ ꯏꯕꯦꯝꯃ ꯃꯥꯅ ꯈꯣꯝꯖꯤꯟꯕꯤꯔꯒ, "ꯏꯃꯧꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ." "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯏꯃꯧ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ." "ꯍꯣꯏ ꯃꯥ." ꯃꯥꯏꯅꯧꯕꯤ ꯏꯇꯞ ꯇꯞꯅ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ "ꯕꯕꯥ, ꯅꯃꯧ ꯆꯠꯆꯔꯨꯈꯤꯒꯦ." ꯁꯤ ꯍꯥꯏꯔꯒ ꯃꯥꯏꯅꯧꯕꯤ ꯃꯁꯥꯗꯨ ꯌꯥꯝ ꯋꯥꯅ ꯅꯣꯟꯊꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯅꯥꯅ ꯑꯃꯨꯛ ꯇꯍꯥꯅ, "ꯑꯩ, ꯅꯁꯥꯗꯣ ꯀꯥ ꯍꯦꯟꯅ ꯋꯥꯍꯟꯒꯅꯨꯅꯦ ꯅꯪꯕꯣ." "ꯌꯥꯅꯤ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏ." ꯃꯃꯧꯒꯤ ꯀꯣꯛꯊꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯁꯂꯥꯏꯁꯨ ꯍꯥꯏꯔꯛꯏ꯫ "ꯑꯐꯕꯇ ꯑꯣꯏꯌꯨꯀꯣ, ꯑꯈꯪ ꯀꯟꯕꯤ ꯑꯣꯏꯔꯒ ꯏꯁꯨ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯖꯔꯣꯀꯣ." ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯁꯅꯥꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ꯫ "ꯃꯈꯣꯏ ꯕꯕꯥꯁꯨꯅꯦ ꯑꯌꯥꯕꯅꯤꯍꯦ ꯄꯨꯔꯥ. ꯅꯃꯧ ꯑꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯆꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯂꯦꯡꯕꯤꯕ ꯌꯥꯗꯕ꯭ꯔꯣ? ꯁꯨꯝ ꯐꯝꯖꯤꯟꯗꯅ ꯍꯦꯛ ꯂꯩꯌꯦꯕ." "ꯏꯍꯦ, ꯃꯃꯥ ꯅꯪꯁꯤꯗꯤꯌꯦꯕ, ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ." ꯃꯃꯧꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯁꯅꯥꯅ, "ꯕꯦꯝꯃ, ꯂꯥꯛꯎꯁꯦ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯃꯅꯥꯎ ꯏꯔꯩ ꯑꯃꯗꯤ ꯃꯅꯦꯝ ꯁꯅꯥꯒ ꯂꯣꯏꯅꯅ ꯃꯥꯏꯅꯧꯒꯤ ꯁ꯭ꯇꯦꯌꯔ ꯑꯁꯤꯗꯒꯤ ꯀꯨꯝꯊꯩ꯫ ꯌꯥꯏꯇꯝꯕ ꯃꯥꯅ ꯃꯇꯨꯡꯗ ꯏꯟꯅꯩ꯫ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯀꯨꯝꯍꯩꯗꯣ ꯁꯂꯥꯏꯔꯦꯜ ꯃꯥꯅꯁꯨ ꯃꯥꯡꯒꯣꯜ ꯑꯁꯤꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯂꯪꯕ ꯃꯥꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯕꯤꯔꯛꯏ꯫ ꯃꯅꯤꯡ ꯃꯃꯧ ꯑꯍꯨꯝꯗꯨ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯁꯤꯗ ꯀꯥꯈꯠꯂꯤ꯫ ꯒꯥꯔꯤ ꯀꯥꯒꯅꯤ ꯍꯥꯏꯕ ꯈꯪꯗ ꯌꯥꯏꯇꯝꯕ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯃꯇꯧꯗꯨꯗ ꯃꯥꯂꯪꯕꯅ, "ꯇꯥꯆꯧ, ꯆꯠꯅꯕ ꯇꯧꯔꯁꯤ." "ꯆꯠꯂꯁꯤ." ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯂꯤ꯫ ꯌꯥꯏꯇꯝꯕ ꯏꯉꯥꯎ ꯉꯥꯎꯏ꯫ ꯒꯥꯔꯤꯗ ꯊꯨꯅ ꯀꯥꯈꯠꯂꯤ꯫ ꯃꯅꯤꯡꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯃꯥꯂꯪꯕꯅ ꯍꯪꯂꯤ꯫ "ꯃꯥ, ꯊꯧꯕ ꯌꯥꯔꯕꯣ?" ꯌꯥꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯂꯝꯕꯤꯗꯨ ꯃꯤ ꯌꯥꯝꯅ ꯆꯦꯜꯂꯤ꯫ ꯒꯥꯔꯤꯁꯨ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏ꯫ ꯕ꯭ꯔꯦꯀꯔ ꯑꯃꯗ ꯒꯥꯔꯤꯗꯨ ꯐꯠ ꯊꯧꯗꯩ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯅꯤꯡꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯏꯁꯧ ꯈꯔ ꯂꯥꯡꯒꯟꯕ ꯃꯃꯥ ꯁꯅꯥꯅ, "ꯍꯩ, ꯑꯅꯥꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯁꯤꯕꯅ ꯍꯥꯜꯂꯅꯤ ꯅꯨꯕꯣ." ꯃꯥꯂꯪꯕꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ꯫ "ꯌꯥꯗꯇꯧꯏꯅꯤ ꯃꯥ." "ꯇꯞꯅ ꯊꯧꯅꯦ, ꯅꯤꯡꯊꯤꯅ ꯌꯦꯡꯉꯨꯀꯣ, ꯅꯣꯏꯁꯤꯗꯤꯕ." "ꯍꯣꯏ, ꯀꯩꯗꯧꯔꯒꯦ ꯃꯥ?" ꯒꯥꯔꯤꯒꯤ ꯁꯤꯠꯇꯨꯗ ꯐꯝꯅ ꯌꯥꯏꯇꯝꯕ ꯃꯃꯤꯠ ꯆꯦꯟ ꯑꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯤ꯫
ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯉꯁꯤ ꯊꯪꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯑꯄꯟ ꯑꯃꯠꯇ ꯂꯩꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯅꯅꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯃꯄꯨꯒꯤ ꯃꯐꯝꯗꯒꯤ ꯃꯍꯥꯛꯄꯨ ꯅꯤꯖꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯗ ꯌꯧꯔꯛꯂꯦ ꯁ꯭ꯄꯦꯁꯦꯜ ꯔꯨꯝ ꯑꯣꯏꯕ ꯑꯃ ꯂꯧꯏ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯣꯟꯖꯅꯕ ꯍꯣꯠꯅꯩ ꯌꯨꯝ ꯑꯃ ꯍꯣꯡꯕꯒꯨꯝ ꯍꯦꯛ ꯇꯧꯏ ꯃꯐꯤ ꯃꯔꯣꯜꯅꯆꯤꯡꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯔꯛꯏ ꯗꯣꯛꯇꯔ ꯂꯤꯟꯊꯣꯏꯁꯨ ꯆꯪꯂꯛꯂꯒ ꯃꯩꯅꯧꯕꯤꯒꯤ ꯃꯁꯥꯗꯨ ꯆꯦꯛ ꯈꯔ ꯇꯧꯕꯤꯔꯤ ꯍꯛꯆꯥꯡ ꯌꯥꯝ ꯀꯜꯂꯤꯗ ꯅꯣꯔꯃꯦꯜꯗ ꯂꯣꯏ ꯂꯩꯔꯤꯌꯦ ꯗꯣꯛꯇꯔ ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯅꯁꯨ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯗꯣꯛꯇꯔ ꯏꯃꯧꯁꯦ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯌꯦꯡꯗ ꯌꯥꯔꯤꯕ꯭ꯔꯣ ꯏꯃꯥ ꯃꯩꯅꯧꯕꯤꯁꯦ ꯑꯩꯒꯤꯗꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯍꯩꯃ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯇꯤꯟꯅꯕ ꯑꯣꯏꯔꯦ ꯏꯃꯥꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅꯗꯣ ꯕꯦꯝꯃ ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ ꯑꯗꯣ ꯍꯤꯗꯥꯛ ꯈꯔ ꯏꯖꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯥꯞꯀꯗꯧꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯅꯔꯁꯇꯨꯗ ꯑꯣꯟꯁꯤꯜꯂꯤ ꯁꯤꯁꯇꯔ ꯄꯦꯄꯔꯗꯨ ꯑꯝꯇ ꯍꯤꯗꯥꯛ ꯈꯔ ꯏꯔꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏꯗꯨ ꯌꯥꯏꯇꯝꯕꯗ ꯑꯣꯟꯁꯤꯜꯂꯤ ꯌꯥꯝ ꯑꯊꯨꯕꯒꯤꯗꯤ ꯅꯠꯇꯦ ꯉꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯅꯤ ꯐꯅꯤ ꯗꯣꯛꯇꯔ ꯃꯩꯅꯧꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯃꯩꯅꯧꯕꯤ ꯑꯗꯨꯗꯤ ꯑꯩ ꯔꯥꯎꯟ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨꯀꯣ ꯆꯠꯊꯣꯛꯎꯔꯣ ꯃꯌꯥꯝꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯥꯂꯪꯕꯅ ꯐꯠ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯍꯤꯗꯥꯛꯁꯦ ꯂꯩꯔꯨꯔꯒꯦ ꯍꯣꯔꯦꯟ ꯈꯨꯗꯛꯇ ꯀꯧꯕꯗꯣ ꯑꯃꯨꯛ ꯆꯤꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯔꯣꯏꯗ ꯀꯃꯟ ꯑꯣꯏꯕ ꯍꯤꯗꯥꯛꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯐꯪꯕꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯂꯤꯟꯊꯣꯏꯗꯨ ꯅꯔꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯂꯪꯕ ꯑꯃꯨꯛꯀꯁꯨ ꯇꯥꯆꯧ ꯀꯩꯅꯣ ꯁꯤꯗ ꯄꯤꯔꯛꯎ ꯁꯤ ꯍꯥꯏꯔꯒ ꯄꯦꯄꯔꯗꯨ ꯃꯥꯂꯪꯕ ꯃꯥꯅ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ ꯌꯥꯏꯇꯝꯕꯅ ꯑꯃꯨꯛ ꯈꯥꯝꯃꯤ ꯏꯃꯥ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯦ ꯇꯥꯆꯧ ꯁꯦꯜ ꯈꯔ ꯄꯥꯏꯈꯣ ꯑꯩꯒꯤꯁꯨ ꯌꯥꯎꯔꯤ ꯊꯕꯛ ꯑꯃ ꯇꯧꯅꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯂꯪꯕ ꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯊꯣꯛꯈꯤꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯦꯝꯆꯥ ꯑꯃꯗꯤ ꯇꯌꯥꯜꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ ꯃꯃꯥꯕꯨ ꯎꯔꯒ ꯃꯩꯅꯧꯕꯤ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯤ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯋꯥꯈꯜꯅ ꯃꯥ ꯌꯥꯝꯅꯁꯨ ꯀꯞꯄꯤ ꯃꯍꯧꯁꯥꯅꯤ ꯈꯟꯅ ꯃꯌꯥꯝ ꯆꯪꯗꯅ ꯃꯩꯅꯧꯕꯤ ꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯈꯣꯏ ꯀꯅꯥꯅ ꯈꯪꯗ꯭ꯔꯒꯁꯨ ꯃꯩꯅꯧꯕꯤ ꯃꯥꯅ ꯀꯞꯄꯒꯤ ꯃꯔꯝꯁꯤ ꯇꯌꯥꯜ ꯑꯃꯗꯤ ꯌꯥꯏꯇꯝꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ ꯌꯨꯝ ꯑꯃꯗ ꯂꯩꯕꯒꯨꯝ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯩꯁꯤꯜꯂꯒ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯇꯌꯥꯜꯕꯨ ꯊꯅꯝꯂꯒ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯍꯟꯈꯤꯔꯝꯃꯤ ꯁꯅꯥꯍꯣꯏꯁꯨ ꯐꯅ ꯀꯨꯏꯅꯗꯤ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯅꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯔꯝꯅ ꯃꯈꯣꯏꯁꯨ ꯆꯠꯄꯗ ꯇꯥꯔꯛꯂꯦ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯏꯔꯩꯅ ꯍꯥꯏꯔꯛꯏ ꯆꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯐꯖꯅ ꯍꯜꯂꯨꯀꯣ ꯌꯦꯡꯉꯣꯏ ꯏꯃꯥ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯋꯥꯈꯜ ꯄꯤꯛꯁꯟꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯍꯣꯏ ꯉꯟꯇꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯌꯦꯡ ꯍꯣꯏ ꯏꯃꯥ ꯇꯌꯥꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯁꯅꯥꯅ ꯍꯥꯏꯔꯤ ꯕꯦꯝꯃ ꯅꯆꯦꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯧꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯂꯩꯊꯣꯛ ꯍꯣꯏꯅꯦ ꯑꯁꯨꯝ ꯇꯧꯗꯅ ꯁꯅꯥ ꯑꯃꯗꯤ ꯏꯔꯩ ꯃꯥꯂꯪꯕꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯗꯅ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯊꯣꯛꯈ꯭ꯔꯦ ꯔꯨꯝ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯛꯇꯅꯤ ꯇꯌꯥꯜꯗꯨ ꯄꯥꯈꯠꯂꯤ ꯃꯆꯦꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯇꯌꯥꯜ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨ ꯄꯥꯈꯠꯂꯤꯉꯩ ꯃꯩꯅꯧꯕꯤ ꯃꯥꯅ ꯇꯞꯅ ꯀꯧꯔꯛꯏ ꯕꯦꯅꯥꯎ ꯃꯥ ꯇꯥꯏꯌꯦ ꯆꯦ ꯏꯆꯦ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯆꯦ ꯏꯆꯦꯒꯤ ꯑꯋꯥꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ ꯆꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯀꯣ ꯂꯝꯖꯤꯡꯕꯁꯨ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯀꯧꯔꯤꯔꯣ ꯀꯧꯗꯦ ꯃꯥꯅꯁꯨ ꯃꯈꯣꯏꯒꯤ ꯏꯇꯤꯡ ꯇꯧꯅꯤꯡꯕ ꯕꯦꯅꯥꯎ ꯏꯆꯦ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ ꯇꯌꯥꯜ ꯃꯤꯄꯥꯏꯕ ꯑꯃ ꯌꯥꯎꯅ ꯃꯆꯦꯒꯤ ꯋꯥꯗꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯑꯗꯨ ꯏꯆꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦ ꯂꯝꯖꯤꯡꯕꯁꯦ ꯌꯥꯝ ꯐꯩ
मा यामना फबा नुपा ओइरगा लेरमे ओ यामना फै अदुबु बेनाव नखोय अंगांग याम ओइरि नुंसिबगी मपुंग फाबा अर्थ नखोयना खंबा ngamkhiroi adunane chena ngasi che lamjingna so che wayam uninge na hairakpani hayeng la ga unani haidodi che pungse am thenge tumna batawradana nangbu tumninga bane hoi che ayam wareba ai tumna batawrage se hairaga tayal do machi amada tasilaga ma tum thanaba honagre mami to cheno isilaga tayal do wakhal da khali che ai su khangi nanaw gi phamda chena kari haining haibado nanaw loina khangje aduba che madu tarai ba thabak nate madu nanaw na mayok na bangam jari khana ai khangsena da sara ka leibani che gi wata aina kanthat bani che nangai budi waroganu ko ai soigre ai che da lale hai jari kui haude ko chatlu bagi warabani na pangkhai mukki matung taya so isi sena da maktum thaki manaw gi mai thong asida nuksina yenglaga maino gi machinda soli benaw nang nei gi ponu poiram lakadi nachi gi wa basa karama khaidi hantharap kadobani nachi se to fuma makhangdrani nangbo tumdana manglakna ba hai batho masi hoiram wale ahing nong yai chobo koirabani maino bi tum thaba yade masado tumningba phaude phamdana sum leiri mikup kharagi matung yaita mama so room sida muk changlakbani suna dayai kai chalurage hangjuk langu bani lawo dayai sida phamu lawo nupi segi mai kaida yaita ma changseli manang nang leiri ba chair do changsilaga phamlaga benang di tum khrabo tum thakra mali thengi nang su pothana ba dawraduna tum nang ba phawtre isa se ammi pai kaiginu dude tum thakhi badaki makeup tholak tradi aine buram dene chatpa taroidra sana hena khanjilagadi hena wabani kharasu wakhal jawtok patamu kaidorage dayai dai ayam tum ningdi adudi kamai tawdeba dayai ki mai thongdo ai adum yenga lening numit khudingi uraga leraba mai thongse pen banai drabo pen banai kidre mafam si uraklagani hena dayai boning ba hele sese pothana bataw ai bayam potha haningbra sana hingse matum dragadi nasado sokani ni nangbo ai gi sase solabadi icha se su sokani ko dayai icha du so masa sondoini ado oiragadi ai tummage ai pothana batawrage sese tamne tho maino bi tapna hipthai mitluani do so ira cheli dayai lengdana lebiyo ko ai potharage tum potharo phana kuina di maino bi tum thau haiba yade adubu mamai thangdadi mayam tapna tum thakre nupi asigi mai thongda yai tamba yam nungsina yengli nungai tabana so masa pumbado hek yumseli nupi dogi makuto tapna paikhatli machin mayada thangjilaga tapna muk chupi mapi tar iyai tambado khonjal thokna di kapte adubu thamai sokna di nungai tabu udli mapi do oro tapna kapli yening tha ama naken tha ama matamgi matungina khaidoktuna thambirambani mahausa kaubi lairimbi mana adubu angakbani ayi bakanagi kalpanana matam mabu arumayang sanabasu yai onthok konsin tawraga mathambasu mayai layakpa kanagi turina so oihaningba ama hekta dumak oihanba yai asamna oihanba yagadra khanna mainobi maso wakhal kaya ama khalli kari pambai sizinagani mayamna khalli mathangi ayuk ngantadadi lamjing mama sulaktuna leirare yaitamba pharmacy de chatki makhoi homna kada punna lehobani kari ingit no khangde dayal ingit ama pirai ingit to ki matungina lamjing manaso je
ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯑꯣ, ꯀꯩꯝ ꯇꯧꯔꯣꯏꯗ. ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯂꯝꯖꯤꯡꯕ, ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ. ꯏꯆꯦꯁꯨ ꯅꯪꯕꯨ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯆꯦꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯌꯥꯜ ꯑꯃꯗꯤ ꯂꯝꯖꯤꯡꯕ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯌꯦꯡꯅꯩ. ꯃꯊꯋꯥꯏ ꯋꯥꯖꯅ ꯃꯥꯏꯅꯧꯕꯤ ꯃꯈꯥ ꯇꯥꯏ. ꯕꯦꯅꯥꯎꯁꯦ ꯌꯥꯝ ꯄꯪꯕꯅꯤ. ꯃꯉꯥꯎꯁꯨ ꯌꯥꯝ ꯊꯤꯕꯅꯤ. ꯍꯌꯦꯡꯋꯥꯏ ꯅꯅꯥꯛꯇ ꯂꯩꯔꯒ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯝꯖꯤꯡꯕ ꯍꯔꯥꯎꯅ, "ꯑꯍꯣꯏ ꯏꯆꯦ, ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯗꯣꯏꯅꯤꯗ, ꯌꯥꯝ ꯇꯧꯗꯣꯏꯅꯤ." ꯑꯗꯨꯒꯅꯤ ꯂꯝꯖꯤꯡꯕ, ꯑꯩꯈꯣꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯃꯠꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ. ꯏꯃꯥ ꯕꯕꯥꯗꯣ ꯅꯪꯒꯤꯁꯨ ꯏꯃꯥ ꯕꯕꯥꯅꯤ ꯈꯟꯅ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ. ꯃꯆꯦꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯔꯒ ꯇꯌꯥꯜꯗꯨ ꯑꯃꯨꯛ ꯀꯞꯂꯛꯂꯤ. ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯇꯌꯥꯜꯗꯨ ꯂꯦꯞꯂꯤ. ꯃꯄꯨꯛꯅꯤꯡ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯃꯥꯏꯅꯧꯕꯤꯁꯨ ꯃꯈꯥ ꯇꯥꯏ. ꯑꯗꯨꯒꯅꯤ ꯕꯦꯅꯥꯎ, ꯅꯇꯩꯕꯨꯁꯨ ꯅꯈꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯕꯅꯤꯀꯣ. ꯆꯦ, ꯍꯩꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯍꯥꯏꯕꯅꯤ. ꯕꯦꯅꯥꯎ, ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯏꯆꯦꯁꯦ ꯌꯥꯝ ꯋꯥꯏꯅꯩꯌꯦ ꯅꯣꯏꯕꯣ. ꯆꯦ, ꯅꯪ ꯑꯃꯨꯛ ꯀꯞꯄꯕꯣ? ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ ꯆꯦ? ꯁꯦ, ꯀꯞꯀꯅꯣꯕ. ꯀꯞꯇꯦꯗ, ꯏꯆꯦ ꯀꯞꯇꯦ. ꯏꯆꯦ ꯀꯞꯇꯦ. ꯑꯩ ꯀꯞꯇꯦ. ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯝꯖꯤꯡꯕ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯥꯁꯨ ꯀꯞꯅꯤꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯡꯗꯦ ꯍꯥꯏꯈꯤꯅꯤ ꯈꯟꯅ ꯂꯝꯖꯤꯡꯕ ꯈꯥꯡꯖꯤꯜꯂꯤ. ꯍꯤꯗꯥꯛ ꯈꯔ ꯂꯧꯔꯨꯔꯒ ꯌꯥꯏꯇꯝꯕ ꯑꯃꯨꯛ ꯆꯪꯂꯛꯏ. ꯃꯇꯩ ꯏꯕꯨꯡꯉꯣꯗ ꯑꯣꯟꯁꯤꯜꯂꯒ ꯇꯌꯥꯜꯅ, ꯏꯇꯦ ꯑꯃꯨꯛ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ. "ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯪꯕꯣ?" ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ. ꯃꯥꯏꯅꯧꯕꯤꯅꯁꯨ ꯍꯪꯂꯛꯏ. ꯀꯩ ꯊꯕꯛꯅꯣꯅꯦ? ꯏꯆꯦ, ꯂꯥꯏ ꯈꯨꯔꯨꯝꯃꯨꯒꯦ, ꯏꯆꯦꯒꯤ ꯑꯐꯕꯇ ꯑꯣꯏꯅꯕ. ꯇꯌꯥꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯥꯏꯅꯧꯕꯤ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ. ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯅꯥꯎ ꯇꯌꯥꯜꯗ ꯌꯦꯡꯈꯤꯕꯅꯤ. ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯍꯥꯏꯔꯛꯏ. "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯊꯣꯛꯎꯔꯣ." ꯂꯝꯖꯤꯡꯕ ꯃꯥꯅꯁꯨ ꯌꯥꯏꯇꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ. "ꯆꯠꯂꯨꯈꯤꯒꯦ ꯚꯥꯏ." "ꯐꯖꯅ ꯆꯠꯂꯨꯀꯣ." ꯇꯌꯥꯜ ꯑꯃꯗꯤ ꯂꯝꯖꯤꯡꯕ ꯔꯨꯝ ꯑꯃꯒꯤ ꯋꯥꯡꯕꯗ ꯊꯣꯛꯂꯛꯂꯦ. ꯀꯣꯔꯤꯗꯣꯔꯗꯨꯗ ꯆꯠꯅ ꯆꯠꯅ ꯇꯌꯥꯜꯗꯨ ꯀꯞꯄꯤ. ꯂꯝꯖꯤꯡꯕꯅ ꯇꯌꯥꯜꯕꯨ ꯊꯦꯝꯂꯤ. "ꯇꯌꯥꯜ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯀꯩꯅꯣꯕ? ꯀꯞꯄꯤꯁꯤ ꯎꯗ꯭ꯔꯣ? ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯤꯃꯤ ꯅꯪꯕꯣ." "ꯌꯦꯡꯖꯁꯅꯨ, ꯀꯩꯗꯧꯔꯒꯦ? ꯀꯞꯄꯕꯨ ꯂꯣꯟꯅ ꯍꯦꯛꯇ ꯀꯞꯄ ꯌꯥꯕ꯭ꯔꯣ?" "ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯀꯞꯅꯤꯡꯕ ꯈꯪꯖꯤꯜꯂ ꯂꯩꯔꯤꯅꯤꯀꯣ. ꯑꯩꯁꯨ ꯀꯞꯆꯔꯛꯁꯅꯤꯅ." "ꯌꯥꯔꯦ, ꯀꯞꯄꯤꯌꯨ ꯍꯥꯏꯗꯦ. ꯆꯠꯂꯁꯤꯅꯨ. ꯑꯩ ꯉꯁꯤꯗꯤ ꯂꯥꯏꯅꯤꯡꯕꯤ ꯑꯣꯏꯗꯣꯏꯅꯤ. ꯂꯥꯛꯑꯣ." ꯇꯌꯥꯜꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯠꯈꯤ. ꯂꯝꯖꯤꯡꯕꯁꯨ ꯇꯥꯅꯩ. "ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ." ꯗꯣꯛꯇꯔ ꯃꯉꯥꯜ ꯑꯃꯗꯤ ꯂꯩꯁꯤꯁꯨ ꯃꯥꯏꯅꯧꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ. ꯑꯅꯤꯗꯨ ꯆꯪꯂꯛꯏ. ꯃꯥꯏꯅꯧꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ. ꯑꯅꯤꯗꯨ ꯎꯔꯒ ꯃꯥꯏꯅꯧꯕꯤ ꯍꯔꯥꯎꯅ, ꯃꯉꯥꯜ, ꯂꯩꯁꯤ, ꯂꯥꯛꯑꯣ, ꯆꯪꯉꯣ ꯂꯥꯛꯑꯣ." ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯏ. ꯌꯥꯏꯇꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯉꯥꯜꯅ ꯍꯪꯂꯛꯏ. "ꯅꯨꯡꯉꯥꯏꯔꯤꯀꯣ ꯏꯇꯥꯎ?" "ꯍꯣꯏ, ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯏ." ꯕꯦꯠꯇꯨꯗ ꯐꯝꯊꯔꯒ ꯂꯩꯁꯤꯁꯨ ꯍꯥꯏꯔꯛꯏ. ꯃꯦꯗꯥꯝꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯂꯥꯛꯂꯤꯅꯤ. ꯅꯈꯣꯏ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ." ꯃꯉꯥꯜꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯛꯅꯔꯛꯏ. "ꯃꯥꯏꯅꯧꯕꯤ, ꯅꯪꯗꯤ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯅꯩꯔꯝꯃꯤꯅ. ꯑꯃꯨꯛꯇꯗ ꯑꯅꯤ ꯑꯣꯏꯗꯧꯔꯦꯀꯣ." ꯋꯥꯍꯩꯗꯨꯗ ꯃꯥꯏꯅꯧꯕꯤ ꯅꯣꯛꯆꯩ. ꯑꯗꯨꯕꯨ ꯂꯩꯁꯤꯗꯤ ꯃꯃꯥꯏꯗꯨ ꯁꯨꯒꯠꯂꯒ, ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯅꯪꯁꯤꯗꯤꯕ." ꯃꯉꯥꯜ ꯑꯃꯗꯤ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯏꯅꯧꯕꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯅ, "ꯂꯩꯁꯤ, ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯆꯥꯅꯩ. ꯂꯥꯏꯅ ꯁꯦꯝꯕ ꯄꯨꯡꯕꯥ ꯍꯥꯏꯗꯨꯅꯤ." "ꯑꯍꯣꯏ ꯃꯦꯗꯥꯝ, ꯃꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏ." ꯃꯔꯛ ꯊꯠꯅ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯪꯂꯛꯏ. "ꯃꯥꯏꯅꯧꯕꯤ, ꯂꯤꯟꯊꯣꯏꯅꯕꯨ ꯀꯩ ꯍꯥꯏꯔꯤꯒꯦ?" "ꯀꯩꯁꯨ ꯍꯥꯏꯗꯦꯗ. ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯀꯟꯅ ꯂꯩꯔꯤꯁꯤꯗꯤ." "ꯑꯗꯨꯗꯤ ꯐꯔꯦ. ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦ. ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯂꯩꯌꯦꯕ." "ꯑꯍꯟꯅꯕ ꯇꯧꯔꯣ." ꯌꯥꯏꯇꯝꯕꯗ ꯑꯃꯨꯛ ꯃꯉꯥꯜ ꯑꯣꯟꯁꯤꯜꯂꯤ. "ꯏꯇꯥꯎ, ꯅꯣꯡꯃ ꯑꯃꯨꯛ ꯐꯖꯅ ꯂꯥꯛꯑꯒꯦꯀꯣ." "ꯍꯣꯏ, ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯒꯦ." "ꯑꯗꯨꯗꯤ ꯃꯦꯗꯥꯝ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯁꯥꯔ, ꯊꯣꯛꯈꯤꯒꯦ." ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ. ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯌꯦꯡꯍꯧꯔꯤ. ꯍꯥꯏꯔꯛꯏ ꯌꯥꯏꯇꯝꯕꯅ ꯇꯞꯅ. "ꯑꯁꯤ ꯑꯣꯏꯔꯗꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯉꯦꯗꯅ ꯁꯦ. ꯖꯤꯂꯁ ꯍꯥꯏꯗꯨ ꯂꯩꯔꯔꯣꯏꯕ."
ꯅꯣꯛꯃꯤ ꯃꯥꯏꯅꯧ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯗꯌꯥꯏꯁꯨ ꯅꯃꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯅꯪꯁꯨ ꯃꯉꯥꯜꯒ ꯏꯔꯥꯡ ꯇꯧꯅꯕ ꯌꯥꯔꯔꯣꯏ꯫ ꯏꯁ ꯑꯩꯕꯨ ꯏꯔꯥꯡ ꯀꯟꯕꯤꯒ ꯇꯥꯍꯟꯗꯅ꯫ ꯐꯥꯒꯤ ꯇꯧꯅꯤ ꯀꯩꯗꯧꯔꯒꯦ? ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯑꯋꯥꯕ ꯀꯥꯎꯔꯦ꯫ ꯑꯋꯥꯕ ꯃꯁꯤꯡ ꯍꯦꯜꯂꯛꯄ ꯃꯔꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯒꯤ ꯏꯄꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯇꯧꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯅꯨꯡꯁꯤꯗ꯭ꯔꯥ? ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯥꯏꯅꯧꯕꯤꯒꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤꯁꯦ꯫